Thazadana hairappa PIBAgi wahayda Jolly hanagum adum maya kaduna PIBAda thazadaba mityeng yengduna adumag leire. PIBA mumun noklamba maithongdo khazik hanjillaga amuksu hangai. Kaidawrage adumuna yengide. Waduda Jolly mamito fat kuppe. Yenglamba mityengdu sumit fam hongke leimaide yeng tharaga. Kashtawdeda. Asingba. Migida sum yetpada nungaibraba. Jolly amuksu fat nongkhale. Kaiba. Mi romance tawzadawda yetlena ahi somda hadawri. Jolly kiam haide tumin lay wasu khumde. PIBAda ngakna adumak yengle. Kiam hainingdrabo. Ai kai haidoino khangdre. Nangna haido wasu aina mukta khidro haise. Thaina de wangang de wa khra ngangona tatana hairamaga hojikna ayi wahangi paukhum phau piba ngamdrene. Jolly ngasi PIBAgi matawduda makok mamai ama ngawre aduna handakso ithak thakatna dum khumai. Sarna kai hangkrage aidi kyamta hangdaboi khalle. Hangdaba mingdo adagi dum haure aina soi haibado. Sidi kofam thokpai kobani. Phari kaurone yari. Ado kai watlige. Wa mahiningba. Or office ke thoba thabaga malirakpada misna da sum phone dor onairo. Jolly handakti khangle ngasaidagi PIBAna maram chada ko ngawba makhai tawriba chakrido ategi nate pau phaunanaba magi number piyu haibani haiba ma khangle. Adubu ma PIBAbu thamoi sengna nungsiba oiraso matam khara gap leina khibaduna PIBAna naksinaba hotnaraso ma PIBAda hekta yengbadi ngamlamde. Aduna mamai non thaduna haide. Makhada kai dakrage. Ngasaidai makhada sum yengido. Kasham tade. Chal, nathau daw zarur. Hairamlaga Jolly panthada sat thokle. Aduga magi phamduda nena tana famthare. Aduga masado phungkatlaga leirubagum sor sangna hontore. Amuksu nokfet tawi, amuksu WakhaLda khalle. Dasna. Hanak nang naingonda utliba na tawsibu kaino. Dasingna nangi pukning WakhaL ahongba leirabra. Aigi mitna uriba nangi ahongba saktam singse. Itrangi kumahira haina amuksu khal. Amuksu nangi ahongba na tawna aibulak na ribra su khal. Aduga amuksu manglan oiraboy khaluba mikupta taibang ni haina khanglakpada pukning nungsiba su phaw. Ngasi aina uba phangliba nangi na tawse ahongba muk leikhinuko. Asomdana ibechadu PIBAna harauna mamagi kumona lakpada yauhanningna haijarambado soktuna leirabadudadi masu nungaijadre. Makhongdu yam kanna thangduna chatpasu ngamda phamungda leirambadagi sekau tawduna mangolomda tapna thogle. Mana hek thoklakpaga nawbado farmdagi halaktuna leirame. Nga machinjak tharamlabro. Tharame. Nakalgi ngayuk pukri machadu sukhra bambani. Haima, adudi machinjak yam thadrasu yabani ne. Amuk tharamlabro. As, aidi khangdamni na thazalami. Ado ima chak charaba natro. Chare. Phare thazaluradi. Chak chathogane phajana potharo. Nawba makhong makhut hamba loiraga karaktuna mamagi nakta changle. Makhada famthai aduga makhong achotpado taithok na haire. Khong du khara pharaboima. Phare. Chatpadi khara ngamle. Ihe khong hairaga sanadu nungaira maruini tawrise. Harau laktaba yadina haijarambani. Chatpa hek ngamdre tawrise. Aishu thengna hodre. Chatpa su ngamdre. Ado ima da PIBAga pau phaunaraga amuktangdi chause. Nahan chathodrasu mathoi nungai janaba. Hoi. Chasi. Ima su khalamlibani. Imagi khongse khara pharakpaga. Hojik chatpasu khara ngamedana. Aduga chasi. Ai jamda jaukhigema. Charuru. Hai, nawba. Imana chabagi kondo maningda thamambani ko. Mesna ngasiri class yam leite haiduna Robert na school dagi laururaga koithoklusi haina ayingba ama thiraga garden amada laktuna
mafam chaba ama yenglaga phami. Aidi nahan da PIBAna phone tawrakpaduda ngaure. Thajadadana number do chumraga su yengi botni. Aingonda phone taw amadu kaisu tawdraba hangoi. Ada aina masakto nungsimandadana chakhanbani. Ngammoi iduga romance tawbadagi lakkanona hairambani. Pau yam khangningaga nasana tawra hangon. Kharasu chakhande yadaba. Mana ninga aga ngaingam singamda kai hekta tawbaduda. Dada da hairamdra haise. Ai number da call tawra Aidi dada khangboi khangure. Khangde. Aidi ngamoi haira dum thokledana. Adu deidi leiba ngamdadana nangoda tawri oiramni. Kuina wari saba phangkhidravani. Dada waiting changakpaduda adum tokre. Pharabani. Hoi, Joligi khalagadi nungaiti. Ado amadugi hairadine. Pharabani. Ado masuni. PIBAna ahongba khara uli hairadi masu number do kokpiraga pau phaunaba yarabase amuk oinadana leiba. Oh nang aigumba na mado khangaba. Aduisu mathakta da PIBAna lana lauraga office ta tawrakhiba matawduda som ikai boisu tawrini. Mana hena pau phaunaninghi boni. Yarise. Moigida sum khan lerga ibani mari sonabani. Kandi ibani wari sase. Andakti nang aingondaga yam nungshiba mataw ulakadaba. Khangbrain haise. Kariya. Adum nungsinaraga leirisida amuk yam nungsiba mataw udoba. Ngamaroi. Ai henjinabaga. Aingonda henjinba ngamdradi nang kanada henjingi haino. Karino dada. Nang nasu yam nangang macha taisibo. Haima. Nang nadi khangdaba. Somda ama bed oirakpadagi hero olakpaduna aingonda tawri lila mayamse nang khangdaba. Luhongba mana handawrena muktanaga su tawri. Pabungdaga michang khomdana kanna linari. Ado madi nupina nungshiba su nate. Nungshirasu nungshibai matawdi uge phangdena. Aduna aisho mai mamangda tawde yadaba. Asigibu karino. Mangangi mayamsibo. Dada, nang kaidawre haibano? Ha, nang nathanle horagera. Oh, nang aigi michang phau changingdrabani ne ha. Nawa se mina laknaraga karimna halaga leibase nang yam nungaibane. Nang hek ai michang changdraba. Aina tawbudi yangona. Mesna mamitu paina Robert te yenglei. Aduga lakna boy kai boy. Hairo. Kedawdeba. Masaksiga. Mahana di maril yawjadraga swaida kansari. Nang nangamda yade hairadi nang nangamnaba mari yatna yadraba. Taningde ko yamna phagi dagi ai sum sawraksani. Wathida tawle. Robert to Mesna da suklaga yenglei. Aduba handakte wa hairaktre. Sum ngahak yenglamlaba matung suktoklaga phone du puthokduna mana thokpa matawraga leikre. Matawduda Mesna na yenglaga amuk sunukche. Ngahak adum na leinaraba matung Mesna na Robert ki khutta kolaga. Dada. Kaino. Adumain khumnabra haise. Aigi michang sa changningdana nangna kawraga kyam phazan khumdawrige. Nang sidi hanurakanduda yam yeningdese. Thengkhrani chatlasiba. Robert pairambaga du toklaga handakte serious tana Mesna da yenglei. Abe. Nang se laibak phabi mapok haido oireko. Ngasai makai phagida tawnaraga painaraga leiramba Robert na serious tana hairakliba waduda Mesna Robert tamit yeng thamlei. Kaino kidawrage dada. Kaisha tawdeda. Kaino hairo omi. Nangbu aigi oiba phangjaba amadi pabungi mamau oiba phangbase nangi laibak phaba mapokni na haining. Mesna Robert ta yengliba mit yengdo hongde. Yengna. Dada. Kaino ngasi nangna hairi mayamsibo. Ai laushinba amta ngamdre. Robert Mesna gi makhutu lamduna pairai aduga nungshiba mityeng amadi nungsiba minok noktuna yenglei. Abe yenguneso leiriba samas amadi chatnabi mayamse chingmi tammi dharma laining manadaba mayamse akhang ahina launaba yade haidana khaidoktuna leminariba khudingma nungshinadana lapnanaba machak ama oihaliba. Hoi maraksida nungsibagi marina hena chel Aikhoi nungsinana leise haina dharma laining manadaba kaya launa leinakre ahal lamansingi apambagi mayokta. Adubu nang aidi thamoy nungsinabadagi hendoktana nangbu mama oina pusinbada bawangi sa apamba oirebe. Dada. Mesna Robert te yenglamba mitlu anido irachelaktuna khonjel tanik kaurakbani amuk sa haraubagi ihulna puraktuna mamon nokna yengjare. Asengbaro dada. Asengbani.
ꯈꯪꯗꯦꯗ ꯄꯥꯕꯨꯡꯁꯦ ꯑꯩꯒꯤ ꯏꯄꯥ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯂꯥꯏꯕꯛ ꯐꯕ ꯃꯄꯣꯛꯅꯦ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯅ ꯂꯥꯏꯕꯛ ꯐꯕ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯧꯕ ꯅꯪꯁꯨ ꯂꯥꯏꯕꯛ ꯐꯕꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯗꯣ ꯃꯤꯁꯅ ꯔꯣꯕꯔꯠꯇ ꯏꯀꯥꯏꯔꯞ ꯇꯧꯅ ꯏꯜꯂꯛꯏ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯅꯨꯡꯁꯥ ꯈꯔ ꯍꯟꯊꯔꯛꯄ ꯃꯇꯝꯅꯤ ꯗꯦꯕꯦꯟ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯑꯔꯥꯝ ꯆꯤꯌꯔꯗꯨꯗ ꯍꯪꯆꯤꯠ ꯂꯥꯡꯕ ꯑꯣꯏꯅ ꯑꯌꯨꯛꯇ ꯄꯥꯕ ꯂꯣꯏꯈ꯭ꯔꯕ ꯄꯦꯄꯔꯗꯣ ꯍꯟꯗꯨꯅ ꯄꯥꯔꯤ ꯔꯤꯇꯥ ꯃꯟꯗꯤꯔ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯂꯩ ꯒꯝꯂꯥꯁꯤꯡꯗꯣ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯕꯅꯤ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕ ꯗꯦꯕꯦꯟꯒ ꯂꯩꯅꯔꯤꯕꯗꯣ ꯍꯦꯛ ꯌꯦꯡꯕꯗ ꯎꯅꯕ ꯃꯐꯝꯅꯤ ꯗꯦꯕꯦꯟ ꯄꯥꯏꯔꯝꯕ ꯄꯦꯄꯔꯗꯨ ꯊꯅꯝꯂꯒ ꯔꯤꯇꯥꯗ ꯀꯧꯔꯛꯏ ꯇꯥꯕ꯭ꯔꯣ ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯎꯅꯦꯍꯦ ꯁꯤꯝꯇ ꯂꯣꯏꯁꯤꯜꯂꯝꯈꯤꯒꯦ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯣ ꯗꯦꯕꯦꯟ ꯉꯥꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯈꯖꯤꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯋꯥꯈꯜ ꯑꯃ ꯈꯟꯕꯒꯨꯝ ꯇꯧꯅ ꯂꯥꯎꯅꯦ ꯅꯪꯕꯣ ꯔꯤꯇꯥ ꯄꯥꯏꯔꯝꯕ ꯄꯦꯔꯦꯗꯨ ꯊꯅꯝꯂꯒ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ ꯊꯕꯛꯀ ꯇꯧꯐꯝ ꯈꯪꯕꯖꯥꯠ ꯅꯠꯇꯦꯗ ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃꯗꯨ ꯄꯥꯎ ꯑꯝꯇ ꯐꯥꯎꯅꯅꯕ ꯇꯧꯅꯤ ꯃꯥꯕꯨ ꯁꯣꯛꯄꯗꯨ ꯈꯔ ꯐꯔꯕ ꯖꯥꯠꯂꯣ ꯐꯔꯝꯃꯅꯤꯗ ꯀꯥ ꯍꯦꯟꯅ ꯁꯣꯛꯈꯤꯕꯗꯤ ꯎꯗꯦ ꯍꯣꯔꯦꯟꯗꯣ ꯑꯩ ꯃꯤꯁꯅꯥꯗ ꯄꯥꯎ ꯐꯥꯎꯔꯒ ꯍꯪꯉꯒꯦ ꯍꯪꯉꯣ ꯑꯗꯨꯒꯅꯦ ꯁꯤꯗ ꯂꯩꯕꯒꯤꯗꯨꯁꯨ ꯍꯥꯏꯈ꯭ꯔꯣ ꯅꯍꯥꯟꯗꯤ ꯌꯨꯝꯗ ꯂꯩꯕꯗꯨ ꯌꯥꯔꯛꯑꯗꯥꯏꯅꯦ ꯉꯥꯏꯈꯣ ꯅꯆꯥꯅꯨꯄꯤꯗꯣ ꯅꯤꯡꯉꯛꯅꯤꯡꯉꯛꯄꯅꯤ ꯃꯥꯅ ꯉꯥꯡꯉꯤꯁꯦ ꯂꯥꯛꯀꯦ ꯍꯥꯏꯕꯗꯨꯃ ꯍꯥꯏꯔꯛꯂꯕꯅꯤꯅ ꯌꯥꯝ ꯇꯛꯁꯤꯟꯒꯨꯝꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯛꯁꯤꯜꯂꯨꯔꯒ ꯑꯃꯨꯛ ꯂꯥꯛꯎ ꯌꯥꯗ꯭ꯔꯗꯅ ꯇꯣꯛꯄ ꯇꯥꯔꯦ ꯃꯆꯥꯒꯤ ꯃꯒꯨꯟ ꯈꯪꯕ ꯔꯤꯇꯥ ꯃꯄꯥꯅ ꯇꯥꯍꯥꯔꯤꯗꯣ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯋꯥ ꯍꯥꯏꯕꯗꯤ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯑꯗꯨꯅ ꯋꯥꯗꯨ ꯊꯩꯗꯣꯔꯛꯄꯅꯤ ꯉꯥꯏꯈꯣꯅꯦ ꯃꯃꯥ ꯅꯆꯥꯅꯨꯄꯤ ꯍꯥꯏꯔꯒ ꯏꯇꯥꯎ ꯂꯨꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯗꯨ ꯐꯩꯅꯤ ꯑꯌꯣꯛꯄꯒ ꯃꯥꯟꯗꯦ ꯏꯇꯥꯎꯒꯤ ꯃꯕꯨꯛ ꯆꯦꯜꯂꯧꯏꯅꯤ ꯑꯩꯗꯤ ꯅꯍꯥꯟ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯣ ꯄꯨꯡꯉꯛꯂꯨꯔꯕꯅꯤ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯑꯗꯨꯅꯤ ꯈꯜꯂꯝꯕꯅ ꯑꯃ ꯑꯣꯏꯔꯝꯕꯅ ꯑꯃ ꯍꯥꯏꯗꯨꯅꯤ ꯊꯥꯖꯕ꯭ꯔꯥꯗꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡꯗꯣ ꯆꯨꯝꯃꯤ ꯏꯇꯥꯎ ꯂꯨꯈꯣꯏꯅ ꯍꯥꯏꯕ ꯃꯥꯒꯤ ꯃꯆꯥꯅꯤ ꯃꯥꯅ ꯌꯣꯛꯆꯔꯁꯨ ꯑꯌꯣꯛꯄ ꯅꯠꯇꯦ ꯃꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ ꯉꯥꯏꯈꯣ ꯑꯩꯗꯤ ꯁꯣꯝꯗ ꯀꯔꯤ ꯇꯧꯒꯅꯤ ꯈꯪꯗ ꯃꯊꯥ ꯑꯗꯨꯛ ꯁꯥꯔꯤꯉꯩ ꯀꯔꯝꯕ ꯅꯥꯔꯣꯟꯗ ꯆꯠꯂꯒ ꯏꯕꯨꯡꯉꯣꯗꯨ ꯄꯥꯎ ꯐꯥꯎꯔꯨꯔꯤꯕꯅꯣꯅꯦ ꯑꯩꯗꯤ ꯏꯕꯦꯝꯃ ꯃꯤꯁꯅꯥꯅ ꯐꯣꯟ ꯇꯧꯔꯛꯑꯒ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯦ ꯍꯥꯏꯔꯛꯄꯗꯨꯗ ꯀꯔꯝꯅꯅꯣꯅ ꯈꯜꯂꯨꯔꯤꯕꯅꯤꯅꯦ ꯃꯈꯣꯏ ꯄꯥꯕꯨꯡꯗꯤ ꯈꯪꯉꯝꯃꯔꯣꯏ ꯇꯥꯗ ꯂꯨꯈꯣꯏꯅ ꯃꯆꯥꯅꯤ ꯍꯥꯏꯗꯅ ꯌꯣꯛꯂꯤꯕ ꯏꯕꯦꯝꯃꯒ ꯂꯨꯍꯣꯡꯅꯅꯕ ꯁꯤꯜꯂꯤꯕ ꯏꯕꯨꯡꯉꯣꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯃꯥꯡꯉꯩ ꯃꯄꯥ ꯃꯊꯣꯡ ꯈꯪꯗꯦ ꯃꯁꯥꯒꯤ ꯁꯥꯒꯩ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯇꯊꯤꯈꯤꯕ ꯃꯤꯁꯛꯇꯨꯅꯤ ꯅꯆꯥꯅꯨꯄꯤꯅ ꯑꯅꯤꯡꯕ ꯀꯥꯏꯍꯜꯂꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯗꯨꯅ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕ ꯑꯁꯤꯁꯨꯅꯤ ꯏꯕꯨꯡꯉꯣ ꯑꯗꯨꯒꯤ ꯍꯥꯛꯇꯛꯇꯅꯤ ꯗꯦꯕꯦꯟ ꯍꯔꯥꯎ ꯄꯤꯕꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯖꯔꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ ꯊꯥꯖꯗꯕ ꯃꯤꯠꯌꯦꯡꯅ ꯃꯤꯠꯐꯝ ꯍꯣꯡꯗ ꯔꯤꯇꯥꯗ ꯌꯦꯡꯂꯛꯏ ꯀꯔꯤꯅꯣꯅꯦ ꯃꯃꯥ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯏꯇꯥꯎ ꯂꯨꯈꯣꯏꯒꯤꯗ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯃꯥꯕꯨ ꯈꯪꯂꯤꯕ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯋꯥꯐꯝꯗꯨ ꯅꯪꯅ ꯅꯍꯥꯟ ꯃꯈꯩ ꯑꯩꯉꯣꯟꯗ ꯈꯪꯍꯟꯗ꯭ꯔꯤꯕꯗꯤ ꯑꯩꯁꯨ ꯍꯥꯟꯅ ꯈꯪꯕ ꯅꯠꯇꯦꯗ ꯅꯣꯡꯃ ꯇꯥꯗ ꯂꯨꯈꯣꯏꯒ ꯄꯨꯟꯅ ꯑꯉꯥꯡꯁꯤꯡ ꯁꯛ ꯈꯪꯅꯅꯕ ꯍꯥꯏꯗꯅ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯏꯕꯨꯡꯉꯣꯗꯨ ꯎꯕꯗꯒꯤ ꯈꯪꯕꯅꯤ ꯑꯗꯨꯕꯨ ꯀꯔꯝꯅ ꯇꯥꯗ ꯂꯨꯈꯣꯏꯒꯤ ꯃꯆꯥ ꯑꯣꯏꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯉꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯄꯥꯕꯨꯡꯗꯤ ꯃꯁꯛ ꯈꯪꯈꯤꯕ ꯅꯠꯇꯦ ꯑꯩꯅꯗ ꯑꯉꯥꯡꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡꯗꯣ ꯇꯝꯂꯒ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯑꯁꯥꯎꯕ ꯀꯥꯈꯤꯕꯅꯤ ꯍꯣꯏ ꯃꯇꯝꯗꯨꯗꯁꯨ ꯏꯕꯨꯡꯉꯣꯁꯦ ꯌꯥꯝ ꯐꯩ ꯏꯪ ꯇꯞꯄꯤ ꯊꯧꯒꯜꯂꯣꯟ ꯈꯪꯉꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩ ꯑꯗꯨꯕꯨ ꯑꯉꯥꯡꯗꯨꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯃꯄꯥ ꯃꯁꯛ ꯈꯪꯈꯤꯗꯕꯗ ꯅꯠꯇ ꯃꯥꯒꯤ ꯁꯥꯒꯩ ꯁꯂꯥꯏ ꯀꯔꯤꯅꯣ ꯃꯊꯣꯡ ꯈꯪꯈꯤꯗꯕꯅ ꯑꯩꯅ ꯇꯨꯡꯗ ꯑꯀꯥꯏꯕ ꯊꯣꯛꯂꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯃꯈꯣꯏ ꯄꯥꯕꯨꯡꯗ ꯍꯧꯗꯣꯛꯆꯕꯗꯨꯅꯤ ꯗꯦꯕꯦꯟ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯄꯤꯁꯨꯝ ꯁꯨꯛꯆꯤꯜꯂꯛꯏ ꯈꯣꯟꯐꯝ ꯑꯃꯗ ꯍꯪꯉꯛꯏ ꯀꯔꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯉꯥꯡꯗꯨꯅꯤ ꯍꯥꯏꯕ ꯏꯁ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯗꯤ ꯍꯧꯖꯤꯛꯄꯨ ꯌꯥꯔꯦꯁꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯃꯤꯑꯣꯏꯕꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯃꯇꯝꯗꯨꯗ ꯃꯊꯣꯡ ꯈꯪꯗꯕ ꯁꯥꯒꯩ ꯁꯂꯥꯏ ꯂꯩꯇꯕ ꯃꯆꯥ ꯑꯣꯏꯈ꯭ꯔꯁꯨ ꯍꯧꯖꯤꯛꯇꯤ ꯇꯥꯗ ꯂꯨꯈꯣꯏꯅ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯃꯥꯡ ꯊꯥꯅ ꯄꯨꯊꯣꯔꯛꯂꯕꯁꯤꯗ ꯀꯔꯤ ꯑꯃꯨꯛ ꯈꯜꯂꯨꯅꯤ ꯍꯥꯏꯒꯦ ꯗꯦꯕꯦꯟ ꯁꯛꯐꯝꯗꯨ ꯍꯣꯡꯗꯦ ꯁꯨꯛꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯠꯇꯦꯅꯦ ꯃꯃꯥ ꯃꯥꯕꯨ ꯃꯃꯥꯒꯤ ꯁꯥꯒꯩꯗ ꯂꯩ ꯍꯥꯏꯕꯗꯥꯏꯅꯦ ꯀꯅꯥꯅ ꯈꯪꯕ ꯏꯇꯥꯎ ꯂꯨꯈꯣꯏꯅ ꯌꯣꯛꯆꯔꯁꯨ ꯃꯃꯥꯒꯤ ꯒꯣꯇ꯭ꯔ ꯄꯨꯊꯣꯛꯇꯨꯅ ꯁꯣꯜꯂꯛꯂꯕꯗꯤ ꯃꯗꯨ ꯌꯥꯒꯗꯧꯔꯤꯕ꯭ꯔꯅꯤ ꯃꯨꯟꯅ ꯈꯜꯂꯨꯅꯦ ꯇꯔꯥꯏ ꯊꯣꯛꯀꯅꯨꯅꯦ
Wa si luri bani ni nangbo. Rasi mai thong maksinkhre Deven gi wadu tabada. Wadu kaya khanjilu da bani adubu Deven hairakli du su chumli bani. Lukhoina machani haidana yukchabagi wani. PIBA lairik tamlakpa matamda mamagi sagai da iduna lakpana luhongbada su mamagi sagai da nam sola abadi haiduna khalakduna pakhatnare. Rita Deven da yenglaga amuksu haire. Makhoi babo matam leiringai sida tadada hanglaga tana hobana pharoidro. Madumadi aisu khaludabani. Hoi lairi ina khunbadi tokro. Mamangai matamda hairasu karigumba magi sagai salai asengbado khanglamlabadi ahenba khanda nachanupi gi aningbada yetlamdaba ya. Adubu ngasisu chapmani. Tada lukhoigida leirasu wata padrasu magi punsina ahongba leidrabadi mamangai matamga chapmani. Deven mikup kharagi mamangda makalam jaramba maithongdo wafamsi yona khanarakpadadi sukthakiba maithong hankala uyadre. Adubu mamuna khalaga shor asangba mahon thaduna haire. Yengasi khanakisi aisho idaw lukhoiga amuktang wari sakhi. Nang wafamsi nachanupida hudoklukin. Natrabadi hanagi waruba phatringai amuk phatanungda thoklabadi tamba ngamde. Yarese hena khanjinkinu karino khanaraga loire luhongba matam lepnabasu natri. Khangini aisho adunabu khananaba hairiseni. Hoise phari imungda changbiro ngahak leiradi lai seba tawbagi matam yorani. Hore numidang chak toga karino du khanarase. Changamo. Rita changkraba matong Deven mapukningda karino mawon khali. Office loirakpagi matamni staff singdo magi mathau loireduna hannaba tawnari. Mahai thoknakraba matong khara senior oiraba staff nupido Jolly gi nakta changai. Ma'am Jolly haladoi natro. Ai ma'am na chattoba adomda hojik popang mapiba chattongni puna chapmina khrase. Jolly file singdo loisan yenga aga nokfet tawna khumai. Iche ai bazar de su changu ki tawbani iche thengkini adum chatbiro. Oh ai di nang gari ngai dawduda lambi thokpanina chatminaba yarani na khalluri. Ai gi budi phaba ada pochai khra leikhi tawbani mathang tanja phangbada chatminaba haiduni. Hoi adudi ai halamage ko. Hoi che hanbiramo. Nupidu thokre Jolly table da leiriba side bag to yankhatlaga thoklage haina chatnabagi ready da le. Aduga nakaldagi file ama pairaga PIBA gi ka adomda masadu khajik semlaga changai. Sir ayamta PIBA su matam loirakpaga laptop da thabak ama loishinaba kana tawri. Chango. Jolly do dum changai PIBA na tawrido amuk muksu yengi. PIBA di changai do Jolly ni haibadi ma khangi. Adubu tawriba mathauduna leithoklagadi yenglakte. Jolly mana pairakhiba file do table mathakta tapna thami makhol thokhanda. Hayeng pikhatkani haiba file do ne sir. Jolly thoklam daido so PIBA da muktang yenglame. Aduga panthada thuna thokre. Minute manga muki matong tawriba do loiraduna PIBA laptop tu khumjillaga Jolly na piramba file do haifet check tawramlage haiduna lamduna lauraga yengnaba hotnaringai file mathaktagi karigumba ama tarakpaduda ikhang khangna lokhatlaga karino haina yenglakpani adubu nokfet tawre. Oirami Jolly gi contact number yawba card ama. Ngasai mana table da arumba potkom file do tapna thanambagi maramde file mathakta hapliba mage card to paithoktuna takhira haina pakhatpagini. PIBA momon tawna amuksu thonglomda chaptharaga yengthore. Leiramdre nokfet tawna machinda susole. Kemdaga hairamdene. Hairaga leiribadu loishillaga masu hannaba haidana haugatuna thoklai.